Meitei Meetei bu scheduled tribe list chalhallo haina World Meitei Council na changsil khongjang saugatladuna Khwairamband ima kaithelda potfam family bising na wakat khongjang changsinkhre lakadoriba Lok Sabha mikhalgi mangoinana Meitei Meetei singbo ST list chalhanabagi matangda laingaka sina center the recommendation thagadabani haina Khwairamband ima kaithel joint coordinating Committee gi Meitei dagi taksilakle khongjang aduda sarukya akhibi committee asigi ko convener YBI manangarang pungja kharagi damak Manipur da laklam likhiba Union Minister Amit Sahana Meitei Singhi ST status ki matang da wafam thamlam gadra haina khanbagi onataina bada wafam amata thamlam da balaibak thibane Manipur gi Chief Minister oiramba Risangkai Singhi lainga ki matam dagi hauna Meitei Meetei bu ST status channa bahotna duna lakpa khongthang ngasi fawba thabakta onthokta yaning de haina phongdokhe khongjang aduda Chief Minister na Meitei gi ST da blackmail tawba yaroi Meitei bu kanaba amata ngairaba lambi de ST khaktani amadi Meitei gi ST report ani MP election mamangda thagadabani haiba kholausing laukhe list haibase lisang kasina CM oiringai digi matamdagi puthokna lakhiba pose ngasi bawok tawidana khoise awabagi ipakta Meitei singge taduna leire hauji ti kuki terrorist singna lan changchalakpa seisida akhoigi Meitei proof se manghrani haina demarcation darokpa kholakpa mayam ama lakpa sinane akhoise delimitation darokpa gi matang da su ST se yahoudragadi akhoi Meitei proof se manghragani aduna akhoigi ST se atuba matamda India government na ayaba piraba Manipur government na ayaba thabidriba pose ngasi dagi hauraga Manipur Pazar akhoi Meitei myam se kanjana bai damakta ST list ki recommendation se athubada haiba point ani se thabiyu